Nouna puthorakliba union budget Asi Meecham Meeyam ki Oiba budget Natte haina CPI Manipur ki Assistant Secretary M Joykumar na phongdorakli rup mahal teng tat leiba irawat baban da pangthokpa paw gi mifam amada wafam asi phongloletuna mahakna makata na hai Union Finance Minister na puthorakliba budget asi corporate house singda ahenba kanaba piba aduga lairaba Meecham Meeyam ki khandaba budget ni budget asida health social amadi education sector da ahenba meeting changdaba asina Meeyam da ka hena kanaba piroi dawri ngasidi GDP gi chang manga dasmik taruk taret da hantarakle leibak asigi senmitlon asi malemgi oina mangsil thaba ama ohengani haina Meeyam da thajaba pirabasu thabakto onthokpa ngamdana leire budget asina maram oiraga small industry tawriba singdi kokta khut hapagi fibam da leire senjaw paiba singda ahenba khutung chaba piriba budget asina pochegi mamal tangkhalak naba machak ama su oiri chahi amada lupa lakh tara nithoi fawba fangba mioi singdagi income tax loroi hairiba asi oithokadori bra haibasi achoba wahang ama oire nakal amaromda budget asida awang nongpoki oina lupa crore lising mangaga chamapan ga tara manga khaktam piriba asina region asida kaya yamna chaukat thorang paikhalakadori bano haibasini awaba taraba Manipur da special package pibagi wafam su budget asida yaude maramaduna puthorakliba budget asi Meeyamgi oiba budget Natte haibasi mayek sengle haina su makna makata na phongdoki कर्मचारी सिंह अदगी ओजा सिंह अदगी सरकार के तुंबा मिडिल क्लास हाइतारे अखोगी दुकान फंबा कदोबा अखोई सेन खरा फजना लाकजबा कांगपुदगी अखोगी लुपा लाख 93 सही मद लाकबा दगिदी इनकम टैक्स लौररोय काइना लौथोय अदुबु इनकम टैक्स लौररोय हाइबसे मसी ओइथोकद्रा हाइबा मसाइगी सोमददी पोचै तांगबगी ममनदी याम हेंगत खरेयाबो चिक्से हाइदी बजेट अमा पास तौरे हाइगा सोमद पोचैगी ममन अखोई सेंसेक्स त खैदा येंबीबो उबो फंगनी मसाइगी पोचै तांगबगी मम जालौना इनखत खरेयाबो इनकट की मरम सोमदा सेंथुंगी फिवम इनकम लाचरीब कांबूदो मदुदगी पोचैसिंगदो लैनब होनबदा मागी हिंगनब लंबीदा फैमिली सिंगदो हिंगनब लंबीदा मदुगी ओन्न तैनब अमा लानेब एक्सपेंडिचर से हेंगलकदोरिब अदुना मिडिल क्लास कांबूसी सु हेन्ना हंदकी बजेट सिना ओटपीरे नैबीरे हबसे कमेंट यामा अखोइना ताब फंगेबा Paugi mifam aduda saruk yakiba CPI Manipur ki Assistant Secretary N Singhazina hai puthorakliba budget asida agriculture ki lamda ahenba meeting changbagi wafam yaude kumja lising ani kunmathoi gi December 8 da Prime Minister Narendra Modi na leibak asigi lomi singda pikiba thajaba adu thabakto onthokpagi mahutta maming onthoklaga draft ama puthokpasina lomi singda hena khudong chadaba ohele Fibam asida lomi singna hayengdagi budget asigi mayokta khongjang kaya changsenaba thorang tokre hainasu mahakna makata na phongdoki Hujik laibo putse anti farmer oiba pro farmer oibada nat oidabada natana farmer singi de putte su hujik moina wasakhiba MSP minimum support price aja hujik legality oipi haibo potu dai de leiri se hujik budget se to maseram bo pande ta ki budget te noi piranil so han moi high grabni ko high gi bo budget to pangi bo moi machine na kangthok ki bo han ta ki budget ta mo bo pande adudi india gi oina pothok chathok puthoi bo farmer ngajina phendon singbang amjabjagi hujik nomigida mi kunthama to gi jang da siri baje masi akoi farmer ngaina hujik ti asauba struggle amagal loina na haying dagi hujik budget copy mai thar gi india gi mofam puting mota chathaga jawi ha bo apum ji thamjagi